Pambei na luchingba UNLF ke Chief of Army Yaona Meeoi ahum NIA na Phakhiba adu condition Amatta Yaodana Athubada Thadorak haiba demand daHarikhagok Makhong Apunba Meira Lup na shinduna Bamon Leikai Harikhagok Makhongda Wakat Meepham Phamkhre. Wakat Meepham Saruk Yakibi Harikhagok Makhong Apunba Meira Lup ke Meira Paibi amana hai Lengaka pestok chathanariba Lup amagi Meeoi ahum NIA na fazin khiba ase yaning de Masida lengak na meeting changbiduna makhoi gi mathakta condition amatai thamdana wari sanaraga yanaba purakna bahotnabiyu karigumba thadorak tabatarabadi akanba khongjang changsingani haina so mahakna makhata khe Wakat Meepham aduda pestok tongnariba Lup ke Meeoi sing NIA na fazin ba yaning de wari sanaba horabanina wari sanaraga losinbiyu khudakta lengak na thadopiyu aikoi santi pami haina thaba play card kya so siznakhe Stok le la ba ma koi ahum che akan pian no haidana koi na tigidam ka wakan tham jabani akuba matam da sarkar mi chang bi la ka waru chlam ku bi la ka wali sanar ga lo sanna pagi dam ka akoi na makoi che ka arumba matanan bi da nam koi che akuba matam da thanung pi la koi masida thaduk pi la ka batara ga di akoi makhata na koi mayam chi tawra ga akan kungang changkang ani le kana